Kuki tara kooland yaukhary hairiye Assam rifle na kuki tara kooland gi lambi takpi khare hairiye ain kaina ngarang Myanmar dagi changchalakadaba adugumba kuki lalhoba tara Assam rifle na kooland gi lambi takpi khare aduga kooland de yohan khare hairiye Huran bagi sajat chatpai illegal immigrants kuki narco terrorist singna ain kaina Myanmar dagi border cross tawdagi honaramba adugumba kuki lalhoba tara Assam rifle na kuki lalhoba tara dubu kooland gi lambi takpi daga kooland yona thabi khare hairiye Anthokna su pause phajakhraba aduna asina hana mamangda thamage haina kuki singi oina especially kuki tara kooland yaukhary noina yamna pamjariba kooland hairiba do adugumba kooland da thabi khare haibagi pause thamakpani adudi tarasiko pause asida kuki singna warauningai leite karigino haibada aikhoina huji thamjariba pause di kuki lalhoba tara makhoigi saba punish mokhoi de pibam thokpa punishment moi de pibam thokpa cheirak to adu pikhibani aduna mawalaude kuki na sauraga so kuki na saudraga so kuki tara kooland yaukhary Assam rifle na kooland gi lambi takpi khare taro ko pause Yumthang naniba Myanmar dagi ngamkai lansilaktuna changsilakiba Myanmar da best toba kuki lalolo kene bi oigani chingnaba lalhoba tara Assam Rifles ki kangbuna hatkre hairi Pausin hariba thaudo singarang numidang Indo Myanmar border oriba border pillar number 62 ga tainaba Chandel district ki manung chanba new samtan gi Khengjoy village ta thoki bani hairi pausin amakha aduga kuki gi lam inchi am phau yaudi aina NSM ayim gi magai dagi khangala eko ngasi di nungai banga ta aduna ne kari haini harau bose phongduk ningai leitre kuki singi maphamda NSM ayam na kuki singi lam inchi am phau yaudi aina hairak pase yamna achumba oiba aduga amukamu kuki singna hojik Sirolili festival pangdok toriba asida maitaina kuki singi taba mafam singda phawraga satpa yaroi kaina hairak pase minaina mapu sadiga honarak pase khudakta handokadabani natragadi matik chaba cheirak pigani haina hai khare ko adhokna su ikai khare he illegal immigrants kuki narco terrorist na khoisima ikai ba azuki matik khangde lam machena bhau leitraba inchi am bhawna khoi gi saruk yaudaba adugumba ngarang talakpa refugee na khoina mapu ka saning base minai ne mapu oiba kedong ide yadabani ko adudi tarasi ko kuki gilam inchi am bhawa yaude aduga maitai da kuki na tar mafam singda chatpa yaroi ka hairi base khudak ta handu hairi base tasalu natrabadi refugee no am kamu yomaga langi tare ko Ukrulgi naga territory da kuki gi lam inchi ama phawa yaudi haiba nation am gi wafam mitei lakba yaroi haina thingluba kuki jo village volunteer eastern zone gi mathakta nation am na kan warning torokre atamna phurup amabu atingba pikiba warol khudak ta handokadabani haiba TNL gi wafam amasong tourism director puja elangbam by road ta ukrul yokibaga loinana seroi festival pangthokpam yingsinkre nakana moramda mo kuki singi wari se ngatang maningda thamaga hojik anoba siemama Khana bagi tamakta MLA myam punchen khare bagi paw ma lai hanagi CM biramba ex CM N Biren Singh nataba atopa anoba CM ma khana bagi tamakta CM sabal loire MLA myam punchen khare bagi paw ma tamina se akhoina pamjari badi matik chaba leingak ama akhoina hojik pamjari base anoba akhoina lakera hanagi CM oigara Manipur siga hojik tariba crisis mayam awawa mayam se kokhan bangamba matik chaba yekna babu chap chaba cheirak pi bangamba adugumba akhoina hojik pamjari ba akhoigi mapi mapa se athuba matamda lakpiraga athuba matamda sarkar sembiraga Manipur siwa athuba matamda tangdu leita bani akhoina pamjari base ado hojik haibiriba pawsi matung inna athuba matamda akhoigi siamama lakpiraga siama sembiraga Manipur da illegal immigrants kuki narco terrorist na thanjala aga hojik refugee mayamna Manipur to khai tahanagi honari basida sab chaba cheirak pibiraga Manipur se athu matam da tangdu lei taba pubirak na bani akhoina hojik ngaijari base adudi paw se taminar si koi chinau mayam Anoba government sem na pohonabada BJP MLA Singpun Kre Birena taba amabu sem ohanbada yanare haina phongdorokle Manipur da haukiba February 8 da N Birena sem phamdagi resign tawkraba matong February 13 dagi state asida president rule thamlakiba asida ruling party gi MLA manungda nakpak tanaduna rajniti gi charang naba phibam amada lerakhiba adu haujik loisinduna Birena taba ama sem ohanduna anobalenga ama sem laba yabagi oitokpa leire hairi ngasi dagi aduga chinau mem Kuki gi leader amasu phare hairiye kuki gi sergeant major oiriba adugumba kuki lalhoba su chana daba adugumba kuki terrorist ama
खुलाइगा कोनना security force na phare hairi ba paw su taminarasi kuki legal immigrants kuki narco terrorists sing na mafam da hojik su irang sogot pa lepte hojik kuki gi leader oiriba kuki sergeant major ama phare hairi paw se taminarasi chinau me Security force na su taunadaba CKLAUP ki sergeant major amang ngarang Churachandpur PS ki manungchanba Saikot Kuldegi 9mm ki pistol ama sungka piyari ba maru ahunga kon na fare hairi farba miyoy singi maming David Ngamjang kunang mga kawi sugunu gi Tatjang Kuldegi ni hawjik na Churachandpur ki Jaw Bank da lairabani hai aduga muka yamna nokningba pawama kuki singna warning tawre iba KZBBEZ haiba siga kuki village volunteer singa karisu mari leinate haina amukamuk kuki singi magi de amuk sengdore haibadi illegal immigrants kuki narco terrorists singina on batangang ba oida pada batangang ba machin thijan ba adugomba illegal immigrants kuki narco terrorists singna amukamuk karamba kari lalongno achumba bu haira aranba bu haira akhoi thajaba ngamdre kuki singina ado hojik amukamuk maitaina siroli festival chatpagi tamakta kuki singi khun phawraga chatpa yaroi hainaka oina tene ba taning da ba adugomba warning ga tawsalakpa KZBBEZ hairiba se kuki village volunteer ga kari su maram amada da mari leinade hiram amada da mari leinade haina amukamuk phongdori sengdokpa waron ga so hapai adudi pause tarasi ko yamna nokningba adugomba illegal immigrants kuki narco terrorists singi drama mayam se amtang tarasi Maitai Singbu Sirolili Festival Kuki Khul Phauruga Lakpa Yaroi Haina Warning Tawrakiba KZBBEZ ka Kuki gi Village Volunteer Eastern Zone ga Hiram amata da mari laina de haina phongdorakre Thasigi kunmathoi de Kuki Jo Village Volunteer Eastern Zone KZBBEZ na thasigi kundagi hauduna kunmari phawbo Ukrul District ta pangthokadoriba state level Sirolili Festival da Kuki Khul Phauduna Maitai Singna saruk yaba yaroi haina phongdorakiba warol adu Kuki gi lairiba Village Volunteer Eastern Zone BBZ ka hiram amata da mari leina de haina BBZ nap sengdorakre BBEZ amadi KZBBEZ ka hiram amata da mari leina de BBEZ hariba loop ase Kuki Jo miyam ki welfare amadi security ki damak leiba loop amani maramaduna miyamna asiguma yumpham yautaba miyamda aranba wafam sandoktuna miyam ki punsida akaiba thokpa yaba wafam sing sandorakliba asigi matangda asumchumda kopna thidongmina batangai fade haina su BBEZ ki maikai dagi miyamda apel tawrakle Kuki laloba singna Assam Rifle la attack torokpadagi Assam Rifle na muk hanna kapada Kuki laloba tara sire hairi ba pause taminasi aduga Kuki singna sibadi maram chat ki sijabani Assam Rifle na huji Kuki laloba tara hali basisu makhoi gi maram chatna hatkibani asumaina hanadagi maite gi mathakta Kuki singna landarakpada Kuki siba singdusu makhoi gi chapchawa pakhum pibani huji Kuki laloba tara sire basisu Assam Rifle gi mathakta Kuki laloba singna attack torokpada Assam Rifle na amukamuk hanna pakhumpi ba matamda Kuki laloba tara kooland da yaukhary maram chatna sijabani jese ko taisa haiba adugumba wafam hoji Kuki singi wafam da oire haiba pause tarase ko naram chatna nakhoi gi sajatli chatna Kuki gi tawjarubagi mahei hoji Kuki singna chaba hore Assam Rifle da bu nakhoina haururi do asum Kuki singna sininge haibagi barton pirubadegi Assam Rifle na makhoi gi barton do makoina pamjariba mafamduda thabi khare yamna nungaiba pauni adudi tarasi ko Hairi pausina makha taribadi Dimapur da best toba 3 groups ki makha da laiba Assam Rifles ki unit amana counter insurgency operation chatharingai manungda mafam aduda lairamba Kuki National Army Burma kene bigilan mi singna Assam Rifles ki maigei damna nongmai kapsin dun landarak padagi Assam Rifles ki kangbuna su handuna maigei animakta akan mamong da kuthongna ki kuthongna badu da kene bigilan mi tara hat ki bagal loina khulai kya su phagat pangam kre hari chera asida Indian Army Kuki singna sengdore KZBBEZ haiba organization amata leite hairiba Kuki gi organization asina maitei singbu Kuki singi tabam phom da chatpa yaroi kaina tawreiba dhap to yamna nokningba ado hoji KZBBEZ hairiba kari haino mogi adugumba organization leite haina mo anoba Karino lalongra ta la karino ama lai base amta sengdok orpa asigimba pause sengdok chare base amta tamine si koi chinau mayam
saruk yaki haidi KZBBEZ Kobo Organization Amata Laite Haina Pongdorakre, Tasiki Taramathoida, Zo Village Volunteer Eastern Zone, KZBBEZ Kobo Organization Amana, Tasiki Kundagi Kunmari Pobo Ukrul the Pangtuka Doriba Serili Festival da, Maite Singna Kuki Zogi area Singlanduna Satpa Yaro Haina social media Amazon, local pauses in the Pongdok Narakiba Duga, Marirengana, District Police na Organization Asigi Matangda, Makhatana Investigation Chatabada, Asiguma Organization Amata Leramdre Haide, Police Pauna Haidibana Asiguma Sakang daba organization singna issue to Ropotsum daba Masung Yumphom Yaudaba press note singda Miamna Tazabidanaba Apple Tauri. Pari Mom Channel Sibu Yang Bidiba Mayam Puna Puikai Kumnazari Channel Mayam Hauzi Tankun Mathoidagina Tankun Mari Bau Pangtoka Doriba Siroli Festival Asida Kanagumba Purukomatana Atingba Pirapa Taragadi Adugi Saba Sairak Pigani Tumina Kaglai Saloi Haina Aikogi Lady by Isinau Tangkul Naga Lupki Maige Degi Kangale, Hauzi Pangtoka Doriba, Siroli Festival Haidibase, Eko Yerumi Singi Oiba, Yamna, Maman Laidaba, Pu Warigi, related Oreba, Adugumba, Siroli Festival Ni Haiba Festival Asida, Lambi Thong Satpada, Atingba Piba, Amadi, Laiba Gari Singda, Chiek Toraga, Lambi Kamaga, Adugumba Distab, Karigumba Piba Pangnaba Taragadi. Lemna Kak Loroi, Lemna Taroi Haina, Ekogi Isinao, Yelhomi, Oidiba, Tankul Naga, Luki Isinaugi, Magedegi, Kangalaiba, Pause, Tarasiko, Aduga, Asaigi, Maitena Satoshin Toboda, Atingba Pini Kaina, Haideba, refugee singdo, Atuba Matomda, Nokoina Tamgiwa Wapamdo, Lotoka the Bani, Nokoina Tamiba Wapamdo, withdrawal Togadabani Habegi Wapam Zulai, Aduna. Refugee the hijagadabadi, refugee in a lairu, I coin a refugee na koibusu, Yamna Nusina, Natibong Pizaraga Tamkibani, Aduga refugee no in a Mapusa, Kainaka Kalibado, Mang the Mangratan, Bagumbania Wapamse, si hijage, Adudi, Tara Sidana Pause, Karigumba, Ushito, the Bata Ragadi, Narudo Koga, Noya Horopam Zona, Tan Kiba Tareko, Nakoidi Hujik, Nakoina Tauzer Bakudimaki Maheda Hujik, Saba Haudureko. Aduna pause tarasiko minai refugee illegal immigrants Kuki narco terrorists karibu mingthon pisige nakoi singsibu nakoi na nalam chatlu daba adugumba minai saja chatpa Kuki terrorist nakoi da koina haidori base mioi begi wakan khanba tamu mioi begi saja chatpa tamu munungsy chenba tamu wafamse si haige Sirui Festival Pangtoka daba mafam yoba lambida satok sentauba apan bapidana wafam tangkul nagalok na kangan kre lakliba me kundagi kunmari phaba ukrul district ta pangtoka doriba manga suba state Sirui Lili Festival da furuk khaidana kanaguba matana lambida satok senamadi tokai taning bak khodok thohandana ba tangkul nagalok TNL na Manipur da leiba furuk singda apel taurakle ngasi TNN na thadorokiba serolas na hai Sirui Festival asi puwari ga yamna maru oiba kumai ama oina lakibani masida state asida laiba puruk khudimang na saruk yabiyo tangkol nagalong na konba amade kumai pangthokadaba mafam yoropagi lambin sengba mafam singda kanaguma puruk amata na pamdaba thautok amadi lambida chatok sentawbada apanba pidana ba phongdorakle karigumba tangkol nagalong na haiba wafam ase taiwan nabada thabak tawraklabadi maduda tangkol nagalong na khangduna lairoi haina cherolasina phongdorakle aduga Hoji MLA Miam Punsalaga, Anobu Siam Naba, Siam Sari, Haibase, Yamna Nungaiba, Wapamni, Asi, Wapam set Tabaka Ontopi Haina, Parzama Oina, Puni Chinchenzaki, Ekogi Lady by MLA Minister Singi, Hoji Relief Camda, Pigleba, Angankaya, Amadi Ahan Mayam, Ama, Imagumba Pabungumba Kayamana, Yum Usalata was a he ani, Helaga say he home here, Pazala Abani, Angang Singi Lag, Ashutamada Kyagi Matik, Ning Halebase, Ekomiam Kandaminesi, Aduga. Laidiba Ekoigi MLA Minister from the Hijagadabadi, Atuba Matamda, Manipur Sida, Tangdule Tao, Bidak Bagi Tamakta, Ekoi, Ladiba MLA Minister Singna, practically Oina Tabak as a Pangtopi or from Sesi, Pugning Chinchabo in a Pari Mom Channel, and Mampuno came from the Ikok Nonjeri. Aduation, ma'am, Mayampuna Maxo High River Festival, Ekoi Siroli Festival, Asida, Satlaga, Koyam, Sarugia Minasi, Aduga Hoji, Minai Krana, Tamebo Apamse, Mawalo Biruno. Ekogi Huzi Ladiba Isinao Mayama Bairo Chatlaga Mapamaduda Karamaina Kari program Sindoribano Festival Asigi Matanga Yangsin Basu Haukare Aduna Ekoi Mayamsu Hoji Pangtoka Doriva Siroli Festival Asida Mapumo in a Sarugia Minese Apamse Hijage Aduga Hoji Amukamo Hoji
MLA मैम पुनसलगा अनौब सेम पुथोकनाबगी तमक्ता MLA मैम पुनसले हाइरबसे यामना नुंगाइबा वाफमनी अदुबु थबक ओइना पांगथोक चाहनिंगे वाफमसे सिमसु हाइजेगे अदुगा अखोइना हुजिक थमजरिबा वाफमसे प्रजा अमा ओइना मैतै मचा अमा ओइना हुजिक अवा आना मयामना थल्लबा अदुगुमा मेकअप मिराखोना थल्लबा रिफ्यूजी इलीगल इमिग्रेट्स कुकी नार्को टेररिस्टसिंगना मणिपुर थुगाइबा अमदि इंडियाबु तोखाइ ताहनबगी लालोंग सानरिबसिदा सैना खांगिबा मैतै मयाम अमा हुजिक रिलीफ कैम्पदा लैरगा अदुगा मसागी मयुम उरक्तबा ngasi चाही अनि हेंजलगा चाही अहुम फाजलाए आंगांसिंग लाइक लाइसु तंबदा यामना निंग हंदारे असुगुंबा नोंमगी हुजिक तौदबा यादबा अदुगुंबा थबक थवोंग कयामा पुथराए हुजिक अखोई मैतै मसासिंगी तुंगदा ओइगद्रिबा फिबम से करिनो असिगुम मयामसिगी तमक खनबिरगा अखोइगी लैरिबा MLA मिनिस्टर म्यांगे फमदा हाइजेगदबदी इरमदमगी तमक्ता अमदी हौजिक अखोइगी पिकलिबा आंगांग कया अमता नतना चाही यामलबा इमा गुंबा पाबुंग गुंबा मयाम अमना हौजिक रिलीफ कैम्पदा लैरिबसे थमोइदा मखोइगी सैनादो अखोइसु थमोइदा चिंगछलगा अयांग मतमदा अथुबा मतमदा लेंगा अमा सेमगा मणिपुर सिदा तंगदु लेताबा पुबिरकनबा अमदी मफम रिलीफ कैम्पदा युम थादोगा लाइबे मयामदो माइगे युमदा हंजनबगी तमक्ता अथुबा अयांग मतमदा सेमबियो वफमसे सि हाइजेगे ngasigiди video se matang se loisenjarege video siga soiran yaukhiba kya leirega sungakpi waina pari mom channel la yengbiriba mayam puno kem famdei kong nonjari kanglaipak na yai phare ibodo pakhang mana yai phare Sirui Festival Pangtokadaba Mapam Yoba Lambida Satokisan Taubada Apan Bapidana Wapam Tankul Nagalo Nakangan Kre Lakliba May Kundagi Kunmari Papa Okrul District Pangtokadoriba Manga Suba State Sirui Lili Festival da Furukai dana Kanakuba Matana Lambida Satokasin Amadi Tokai Tanning Bak Hodok Tohan dana Batankul Nagalo TNL na Manipur Ladiba Purup Sing da April Taurokli Ngasi TNN na Tadorokiba Serolas Nahai Sirui Festival as Puariga Yamamaru Eba Kumai Ama Oina Lakibani Masida State asida lairiba phuruk khudimangna saruk yabiyo tangkol nagalung na konba amade kumai pangthokadaba mafam yoropagi lambi chengba mafam singda kanaguma phuruk amatana pamdaba thodok amadi lambi da chatok sen tawbada apan bapidana ba phongdorakle karigumba tangkol nagalung na hairiba wafam ase taiwan nabada thabak tawraklabadi maduda tangkol nagalung na khangduna leiroi haina cherolasina phongdorakle